अहानबदा Ccpur district ki manung sana leiba relief camp amada leirakpa angang mari Turel de iruzaba satkibani haiba leikhidaba adu ahum amana nupani amana nupi masani haidi Torenda iruzaba satkibadagi halakhidabani haidi loinana Turel dagi Sina phangloba angang mari gi mamingsing thongkho house sahi taruk maki map apokpagi mingna ngamginthang aduga anisubadana thonggo house sahi mari apokpagi mingna thangmingjang ahum subada lalen chung lupho sahi taruk apokpagi mingna longkholal amasum hathoi them sahi mapan apokpagi mingna longkholal kawi hari panam paukseri ga maruebi pauksing khongga saraga manipur top channel gi makedi gi miyamda thamsugi ahanbada lok sabha mikhal ga mari lainana CEO na share loduna review mi phampang thokrai Manipur goina tangkak ani thokna April taraga mapanam sum April kun ga taruk ta pangthok kadoriba taraga ni pan sub lok sabha mikhal ga mari lainana CEO Manipur na share loduna mari lainaba DLO sing amadi SP sing saruk yaduna review mi phampang thokre Lamphel do leiba chief electoral officer CEO gi conference hall ngasi pangthokiba mi phamaduna polling personnel singi training makhogi polling station singda matau kramna satkani haibag loinana mikhala si asu angam yahandana yawandana pangthok ngamnaba security gi section thaurangi matangna sukhanaki loinana internally displaced persons singi special polling station sing CM sawigi amadi general elector singi bot thadabada khudong sanaba thaurang sing lokhotnabagi matangna su yamna kupna khanaki election asi asu angam yahondana pangthok ngamnabagi matangna lokhatpa yaba thaurang singi matangna su ASP sing amasum DLO singi maike digi CEO khanki ngasi pangthokiba miphamadda additional CEO and Pravin State Police Nodal Officer Joint CEO sing amasum State Nodal Officer sing saryaki CEO saryaduna national amadi state political party singi mihut sing saryaduna lakadoriba Lok Sabha mikhala sigi matangna su mipham ama pangthoktuna khanaki amaromdana miyoi ahum athubada thadokadabani haiduna maira rally sakhre NIA na phajin khiba pambai na lusingba UNLF ki army ship yauna miyoi ahum athup matamna condition yauduna thadu amadi state asida thoklibi irang athup matamna laingana loisilu haiduna kaksing district ki sugunu kendra gi tuan ba maphamda ngara numidang maira gi rally satuna khongjang sangsingkhre maira gi rally satuna khongjang sangsingkiba mafam sing adudi sugunu wangu saiden amadi umathil dani sugunu gi oina maira gi khongsat adu Sugunu apun ba maira pai bilum na sinki wangu goina su wangu apun ba maira pai bilum na sinki loinana saire namadi umathel goina su laikai singa sigi club amadi maira pai bising na pun na sinki khongjang adura lainga ka santi gi wari sanari balup amagi lusing ba ahum pha ki ba si yaningde please to ki wan to khangdana NIA na satharakli ba thawong asina state asida makha tana kana gumba lup amatana santi ki lambi de laktana bigi masa amoire Maram asna India amadi Manipur lenga na fazin ki bami ahuma condition yauduna thadu amadi state asida thokliba tha tara helabi irang asisu lenga na thamoi sengna khona duna athupa matamda warration pubiro maduna taba tarabadi state asida hena kan irang ke lakna bagi masa ama oirai atopa pawmana fishery amasum sasan setmilo laina yokna bagi awareness pangtokre ngasilamda masigi luraba tanpha masida Kiam awang bataba youth welfare association amasum laumi singi pausel COA kaw irisem amadi digital India corporation ga kusamna duna yamna maru oiba laumi singi kanaraba awareness amadi setmilon hengat hanba ayok nga amasum sasangi matangda kiam wang mataba thobal district pangdokre thauramadu mapungoina fishery gi expert antem rawar amasum veterinary gi expert doctor Bandana Kumari Laitang them na laumi sing hakthing na wari sanaki amadi kanaba kya pikhi thauramadu field manager hizam thoiba amadi field coordinator akoizam Rakesh na laumi sumo digital India gi digital platform gi matangda demo pikhi amadi expert ka toll free number 180010234141 da matam supa pau fauna na registration tokhi thauramasi kyam wang mataba youth welfare association club ki secretary Thinguza Manishandrana Maipun aduna thawai haksang yauna khungang adugi laumi sing kanana bo hona minasi haibigi panamda shinamina khibani laumi singi maike digi awareness pam leiragadi toll free number 180010234141 da pau phobir ohaiki atopa pau madana MPF na thagalakpa mirep ta sagwana bo warep lokre
United Naga Council na pangthokadoriba Lok Sabha election na Outer Manipur Lok Sabha constituency ki oina Naga People's Fronts NPF na thagalakpa mirep te sokona ba warep lokre UNC na NPF ki oiba manifesto amadi constitution sing kupna khanaraba matungda NPF ulakadoriba Lok Sabha mikal asida support tonaba warep asil lokhibene hari NPF manifesto aduda Indo Naga peace ki thabak thoram athupa matana luisin ba amadi Naga taba mafam sing administration amagi makhada lehen ba haiba wafam yauri loinana NPF si Delhi ki high command ki makhada leitaba loinana Naga miyam gi efana ba khanba political party ama oibana UNC na sokatpani panba yabali pangthokadoriba outer Manipur constituency election asida NPF ki oina sitting Lok Sabha MP Lohor S Phojena Oibi Yavigi Tazanaba Amadi, Hanaki Urkul gi MLA Alfred Kangam, Atharna Congress ki Mirep Werakuyana lady. Atopa Omana, Masteki campus Manunga Technology Center Semganaba Panam Tamli, Sharat. Tagyelda Labadi Manipur Science and Technology Council, Masteki campus Manunga Technology Center Ama Semganaba Panam Tamli Haina, Masteki Scientific Officer CA Sharana Fundukre. Master amasum National Innovation Foundations NIF ani na kusamnaduna numinini subna sathagadaba popularizations come demonstrations of technology training hawdokpagi thoramda CA and hai ngasi pangthokliba training asi lomi singda yamna kanaba pigadaba training amani National Innovation Foundation ki maikaidagi lomi singi khalaga machine manga kusinakre hairiba machine sing asigi manungda alu thanaba machine hawai mangal taknaba machine amadi atopa machine makhal singsi yauri machine sing matau kramna sizinagdagi haibadu NIF ki miyoi singna numit nini sakna lomi singda takane haki thawra maduda NIF ki scientist Dr. Nitin Bebek Masteki Director Dr. L. Ketan Senior Scientific Officer Dr. K.S. Rakesh Amasum Dr. R.K. Pritam Jesu Sarugyaki Makha satarak poina to papa mana SSC na phal amukhana lauthukna ba khongthang paikhalakpada thagat pa phungdorakli Kanglola na lauthurakiba staff selection commission SSC na lauba Constable ZD 2022-23 gi phal kakthatuna amuk nauna lauthukna ba khongthang paikhalakpagi dama JSC against the unfair result of SSC Constable ZD 2022-23 na mari lenaba singbu thagat pa phungdorakli Ngasi Manipur Press Cup ta paumising unaba mada GSEC gi secretary malemngan ba aisnam na phungdokibada kumja English singaniga kungani thoi kungumdo yoina SSC na laukiba Constable ZD gi phaltha sigi taraga manga da kanglon kaina lauthorakpadigi candidate singna pena khidabani maramasina examination si tha kiba candidate singna minister amari governor yauna mari lenaba authority da biyeng stang binaba sirol pisinduna angamba thakta taksin khibani Masigi matung mari lenaba department na tangkak naina phal lauthokpada asoiba leibadagi hana lauthokiba result kakthatuna amuhana lautholagani haina ngarang notice tholakibani masigi damak mari lenaba punamakpu JSC gi maikeidigi thagali loinana nauna phal lauthorakpada kanglon chumdrabadi legal gi oina thengnana basu JSC sina sem saduna lei haina su makna phongdokhi makhasa tharak poina pannam pauksi gi editorial ma'am na thamjage Maidida ikang langsinba asakpa maidagi haijinba oina tholakpa yai editorial India si satningba laining satpa yaba democracy satpa secularism bu ikai khumnaba leba amani leba asida tungan laining satpa furu kanglu kayana leba subcontinent amani aduga leba asi malem gi manungda yamna democratic oiba laipak asigi miyambu malem gi miyamna ikai khumnaba leba oina lairibani asigumba laipa asigi awang nongpok state singi manungda Manipur sisu apikpa India amagumna state asida tungan furu kuntraga manga gi mathakta khundaba lamdam amani haibiyai State asida laiminariba furu kanglup singasina mana pamba laining sasaduna ningkha tamna laiminaba apiku state ama oina lairiba lamdam asida haukiba English singaniga kunga humdoigi me ahumdigi koki singna mitai singi mayu maikai mai thaba yauna nongmai amadi bom na singba kaptuna mitai singda landarakpa tha 13 farakadore haibiyai Asiguma matamsida mitai singi nat ka sagonaba ningsingba thoktraba matamdagi lai haktaktagi sanaduna laklaba lamtagi ahanwa thangsa numita saroi khangmagi thorom pangthokpagi thorom ziribamgi mapum khrada pangthokpada koki singi miyoi khrana saroi khangmagi
ꯄꯣꯠꯂꯝꯁꯤꯡ ꯆꯩꯈꯥꯏꯗꯨꯅ ꯌꯥꯝꯅ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯃꯉꯟ ꯇꯥꯛꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯈꯤꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯄ ꯑꯁꯤꯃꯛꯇꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯂꯔꯤꯖꯝꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯅꯤ ꯍꯥꯏꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯤꯇꯩꯁꯤꯡꯒꯤ ꯊꯥꯖꯕꯒꯤ ꯃꯇꯨꯡꯏꯟꯅ ꯂꯝꯇꯥ ꯊꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃꯅ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯊꯧꯑꯣꯡ ꯍꯧꯈꯤꯕ ꯃꯤꯇꯩꯒꯤ ꯊꯥ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯇꯥꯒꯤ ꯑꯍꯥꯟꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯄ ꯅꯥꯠꯀ ꯁꯥꯒꯣꯟꯅꯕ ꯂꯥꯏꯒꯤ ꯊꯧꯔꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕ ꯑꯣꯏꯕ ꯃꯔꯝꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯗ ꯑꯄꯟꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯌꯩꯈꯥꯏꯕ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯣꯒꯤ ꯃꯇꯨꯡꯏꯟꯅ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯂꯥꯏꯅꯤꯡꯗ ꯁꯤꯡꯅꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯄꯤꯐꯝ ꯊꯣꯛꯄ ꯃꯔꯝꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯏꯁꯇꯦꯠꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯍꯧꯗ꯭ꯔꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯀꯨꯂꯔꯤꯖꯝ ꯏꯀꯥꯏ ꯈꯨꯝꯅꯗꯕꯒꯤ ꯈꯣꯡꯊꯥꯡ ꯃꯈꯥ ꯇꯥꯅ ꯑꯇꯩ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯗ ꯆꯠꯊꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛꯇ ꯑꯃꯣꯠꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯛꯄ ꯌꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯄꯣꯠꯂꯝ ꯀꯥꯎꯈꯥꯏꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯗ ꯅꯠꯇꯅ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯒꯤ ꯂꯨꯞ ꯈꯔꯅ ꯂꯣꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯈꯤꯕ ꯑꯁꯤꯕꯨ ꯉꯁꯤꯒꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯃꯔꯥ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯆꯩꯔꯥꯛ ꯑꯊꯨꯕꯗ ꯄꯤꯅꯕ ꯁꯤꯟꯕ ꯆꯨꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯊꯥ 10 ꯍꯦꯜꯂꯕ ꯀꯨꯀꯤꯁꯤꯡꯅ ꯑꯔꯥꯟꯕ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯒꯤ ꯄꯦꯟꯅꯗ꯭ꯔꯕ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩꯁꯤꯡꯗ ꯑꯆꯥꯛꯄ ꯃꯩꯗ ꯏꯀꯪ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯇꯨꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯃꯨꯛ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯖꯤꯔꯤꯕꯥꯝꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯛꯁꯤꯟꯅ ꯂꯧꯔꯒ ꯂꯩꯉꯥꯛ ꯑꯃ ꯂꯩꯔꯤ ꯈꯪꯅꯅꯕ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯂꯣꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯃꯔꯥ ꯂꯩꯕꯁꯤꯡ ꯑꯊꯨꯕꯗ ꯆꯩꯔꯥꯛ ꯄꯤꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯇꯦꯟꯇꯛꯅ ꯑꯃꯁꯨꯡ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯇꯪꯒ ꯊꯝꯖꯒꯦ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯊꯣꯏꯗꯤꯡꯖ ꯃꯅꯤꯍꯥꯔꯒꯤ ꯀꯣꯡꯕ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯀꯪꯂꯩꯄꯥꯛ ꯃꯥꯏꯅꯣꯔꯤꯇꯤ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯀꯦꯟꯅ ꯈꯪꯍꯟꯕ ꯌꯥꯅꯤꯡꯗꯦ ꯉꯁꯤ ꯐꯥꯎꯕꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯃꯤꯁꯛꯅꯤ ꯃꯅꯤꯍꯥꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯀꯦꯟ ꯈꯪꯍꯜꯂꯤꯕ ꯑꯁꯤ ꯅꯣꯡꯊꯛꯇ ꯇꯤꯟ ꯁꯤꯠꯀꯠꯂꯒ ꯏꯁꯥꯒꯤ ꯏꯃꯥꯏꯗ ꯇꯥꯕ ꯑꯣꯏꯅ ꯊꯣꯛꯂꯤ ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯀꯟꯕ ꯂꯥꯟ ꯆꯠꯊꯔꯤꯉꯩ ꯇꯂ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯗ ꯀꯦꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕꯗꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯅꯤ ꯌꯦꯛꯅꯕꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯗꯅꯕ ꯑꯩꯈꯣই ꯃꯁꯦꯜ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯁꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯃꯤꯇꯩ ꯄꯥꯉꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯊꯣꯏꯗꯤꯡꯖ ꯃꯅꯤꯍꯥꯔꯒꯤ ꯌꯨꯝꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯕ ꯊꯧꯑꯣꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯡꯗꯣꯛꯄꯤꯌꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯤ ꯕꯣꯝ ꯂꯪꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯨꯞꯅ ꯁꯦꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯤꯗꯣꯛꯄꯤꯗꯨꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯃꯠꯇ ꯑꯣꯏꯅ ꯗꯥꯏꯇ ꯂꯧꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯂꯛꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ